ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯉꯁꯤꯁꯨ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯋꯥꯔꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤꯡꯕ ꯃꯤꯁꯤꯡꯗꯤ ꯋꯥꯈꯜ ꯃꯥꯟꯅꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, "ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯁꯪꯒꯣꯝꯒ ꯂꯐꯣꯏꯒ ꯆꯥꯕꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯀꯥꯟꯅꯔꯝꯒꯅꯤ ꯈꯜꯂꯤ꯫" ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯈꯨꯝꯃꯛꯈꯤ, "ꯃꯁꯤ ꯌꯥꯝꯅ ꯐꯕ ꯄꯣꯠꯅꯤ ꯕꯤꯔꯕꯜ, ꯃꯗꯨꯅꯕꯨ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕ ꯊꯛꯂꯤꯕꯁꯤ ꯁꯪꯒꯣꯝꯒ ꯂꯐꯣꯏꯁꯤ ꯑꯅꯤꯁꯤꯇꯅꯤ꯫" ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯑꯗꯨꯕꯨ ꯑꯩꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯄꯣꯠꯇꯤ ꯍꯩꯅꯧ ꯑꯃꯨꯟꯕꯅꯤ꯫" ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯀꯔꯤ ꯕꯤꯔꯕꯜ, ꯅꯪꯅ ꯄꯥꯝꯖꯔꯤꯕꯁꯤ ꯍꯩꯅꯧ ꯑꯃꯨꯟꯕꯅꯤ ꯍꯥꯏꯕ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕꯗ ꯒꯙꯥ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨꯗꯤ ꯍꯩꯅꯧ ꯑꯃꯨꯟꯕꯁꯤ ꯆꯥꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏ꯫" ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯒꯙꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯤꯕ ꯃꯈꯩꯗꯤ ꯑꯌꯥꯝꯕꯅ ꯍꯩꯅꯧ ꯑꯃꯨꯟꯕ ꯄꯥꯝꯃꯤ꯫" ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯒꯙꯥꯗꯤ ꯍꯩꯅꯧ ꯄꯥꯝꯗꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯕ ꯌꯥꯕ ꯋꯥꯗꯨꯗ ꯃꯍꯥꯛꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯅꯥꯀꯣꯏꯅꯅ ꯃꯥꯟꯅꯔꯤꯕ ꯋꯥꯗꯨꯕꯨ ꯃꯥꯟꯅꯗꯕꯒꯤ ꯃꯑꯣꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯃꯨꯛ ꯁꯥꯗꯣꯛꯇꯨꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯅ ꯊꯛꯂꯝꯂꯤꯕ ꯁꯪꯒꯣꯝ ꯒꯤꯂꯥꯁꯇꯨ ꯄꯥꯏꯈꯠꯂꯛꯇꯨꯅ ꯕꯤꯔꯕꯜꯗ ꯍꯪꯂꯛꯈꯤ, "ꯕꯤꯔꯕꯜ, ꯍꯥꯏꯌꯨ, ꯑꯩꯅ ꯄꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ?" ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, "ꯁꯪꯒꯣꯝ ꯒꯤꯂꯥꯁꯅꯤ ꯅꯤꯡꯊꯧ, ꯑꯗꯨꯕꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯍꯥꯡꯂꯦ꯫" ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯅꯠꯇꯦ ꯕꯤꯔꯕꯜ, ꯇꯪꯈꯥꯏ ꯑꯃ ꯍꯥꯡꯕ ꯅꯠꯇꯦ, ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯤꯕ ꯄꯣꯠꯅꯤ ꯃꯁꯤ꯫" ꯕꯤꯔꯕꯜꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈꯤ, "ꯇꯪꯈꯥꯏ ꯑꯃ ꯍꯥꯡꯕꯅꯤ ꯅꯤꯡꯊꯧ꯫" ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯕꯤꯔꯕꯜ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛ ꯌꯦꯠꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯃꯤꯁꯤꯡꯁꯤꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ, ꯈꯟꯕꯒꯤ ꯃꯑꯣꯡ ꯑꯃꯒ ꯑꯃꯒ ꯈꯦꯠꯅꯩ, ꯅꯠꯇ꯭ꯔꯥ? ꯃꯔꯝ ꯑꯁꯤꯅꯅꯤ ꯆꯞ ꯃꯥꯟꯅꯅ ꯎꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯏꯕꯥꯅꯤꯒꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤ꯫" ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ マナꯗꯅ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯈꯜ ꯈꯜꯂꯤ꯫ ꯍꯩꯅꯕ ꯑꯃꯁꯨ ꯂꯩꯕꯅꯤ, ꯑꯁꯤꯡꯕ ꯃꯈꯩꯗꯤ ꯃꯥꯟꯅꯅ ꯈꯜꯂꯤ ꯍꯥꯏꯕ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ, "ꯀꯔꯤ ꯍꯥꯏꯕ ꯕꯤꯔꯕꯜ? ꯑꯁꯤꯡꯕ ꯃꯈꯩꯗꯤ ꯃꯥꯟꯅꯅ ꯈꯜꯂꯤ ꯍꯥꯏꯕ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯉꯥꯡꯊꯣꯛꯄꯗꯗꯤ ꯌꯥꯝꯅ ꯂꯥꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯄꯔꯃꯥꯟꯒ ꯂꯣꯏꯅꯅ ꯅꯪ ꯋꯥꯐꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯎꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯕꯤꯔꯕꯜ꯫" ꯕꯤꯔꯕꯜꯅ, "ꯍꯣꯏ, ꯉꯝꯖꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯎꯠꯆꯅꯕꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯇꯧꯕꯤꯒꯗꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯏꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯄꯤꯕ ꯇꯥꯏ꯫ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯁꯪꯒꯣꯝ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯆꯐꯨ ꯑꯃꯃꯝ ꯄꯨꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯑꯍꯥꯡꯕ ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯩꯖꯤꯟꯅꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯅꯤꯡꯊꯧ, ꯒꯨꯍꯥ ꯑꯁꯤ ꯁꯪꯒꯣꯝꯅ ꯄꯤꯛ ꯊꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯒꯨꯍꯥ ꯑꯁꯤꯗ ꯁꯪꯒꯣꯝ ꯍꯩꯔꯒ ꯀꯝꯗꯧꯅ ꯑꯁꯤꯡꯕ ꯃꯈꯩꯗꯤ ꯋꯥꯈꯜ ꯃꯥꯟꯅꯅ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯎꯠꯀꯗꯧꯔꯤꯕꯅꯣ ꯅꯪꯕꯨ ꯕꯤꯔꯕꯜ?" ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯈꯪꯕꯤꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯕꯤꯕ ꯇꯥꯔꯦ꯫" ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯤꯔꯕꯜꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯔꯝꯃꯤ, ꯃꯗꯨꯗꯤ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝꯅ ꯁꯪꯒꯣꯝ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯆꯐꯨ ꯑꯃ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯒꯨꯍꯥ ꯑꯁꯤꯗ ꯍꯩꯒꯗꯕꯅꯤ꯫ ꯃꯁꯤ ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯌꯥꯊꯪꯅꯤ ꯁꯨꯝꯅ ꯂꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯎꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯉꯛꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯁꯤꯒꯨꯝꯕ ꯄꯥꯎꯖꯦꯜꯁꯦ ꯑꯃꯨꯛꯇꯐꯥꯎ ꯇꯥꯈꯤꯗ꯭ꯔꯤ꯫ ꯁꯪꯒꯣꯝ ꯆꯐꯨ ꯑꯃꯃꯝ ꯄꯨꯔꯛꯇꯨꯅ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯩꯖꯤꯜꯂꯨ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯥꯎꯖꯦꯜꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯁꯦꯡꯅ ꯉꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯕꯅ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯁꯪꯒꯣꯝ ꯆꯐꯨ ꯑꯃꯃꯝ ꯄꯨꯔꯛꯇꯨꯅ ꯒꯨꯍꯥ ꯑꯗꯨꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯩꯖꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯒꯨꯍꯥ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗ ꯒꯨꯍꯥ ꯑꯗꯨꯗ ꯁꯪꯒꯣꯝ ꯌꯥꯎꯕꯒꯤ ꯃꯍꯨꯠꯇ ꯏꯁꯤꯡꯃꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯦ,
ꯑꯩꯅ ꯈꯨꯍꯥ ꯑꯁꯤ ꯁꯪꯒꯣꯝꯅ ꯄꯤꯛ ꯊꯜꯍꯜꯂꯨ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜ ꯄꯤꯈ꯭ꯔꯒ ꯏꯁꯤꯡꯃꯛꯇꯅꯤ ꯃꯁꯤꯗꯤ꯫ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯂꯧꯗ꯭ꯔꯦ, ꯅꯠꯇ꯭ꯔꯒꯅ ꯄꯥꯎꯖꯦꯜ ꯄꯤꯕ ꯃꯇꯝꯗ ꯁꯣꯏꯈ꯭ꯔꯕꯔꯥ? ꯃꯁꯤ ꯀꯝꯗꯧꯅ ꯑꯣꯏꯔꯤꯕꯅꯣ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ ꯕꯤꯔꯕꯜ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯈꯤ, ꯃꯁꯤ ꯄꯥꯎꯖꯦꯜ ꯄꯤꯕꯗ ꯁꯣꯏꯈꯤꯕ ꯅꯠꯇꯦ ꯅꯤꯡꯊꯧ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯅ ꯈꯪꯅ ꯈꯪꯅ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯍꯩꯖꯤꯜꯂꯝꯕꯅꯤ꯫ ꯃꯁꯤꯅꯅꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨ ꯑꯁꯦꯡꯕ ꯃꯈꯩꯗꯤ ꯋꯥꯈꯜ ꯃꯥꯟꯅꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯑꯛꯕꯔ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯪꯂꯛꯈꯤ, ꯑꯩꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯥꯎꯇꯥꯛ ꯑꯗꯨ ꯏꯟꯗꯕꯁꯤꯗ ꯅꯪꯅ ꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯄ꯭ꯔꯖꯥ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨꯕꯨ ꯏꯟꯗꯕ ꯅꯠꯇꯦ, ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕꯗꯨ ꯎꯠꯊꯣꯛꯆꯔꯝꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜ, ꯀꯝꯗꯧꯅꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯕꯤꯔꯕꯜꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯁꯦꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯁꯨꯝ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯅ ꯃꯤꯆꯪꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯃꯤꯌꯥꯝ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯐꯝꯂꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯑꯍꯥꯡꯕ ꯒꯨꯍꯥ ꯑꯗꯨ ꯁꯪꯒꯣꯝ ꯍꯩꯖꯤꯟꯗꯨꯅ ꯁꯪꯒꯣꯝꯅ ꯊꯜꯍꯜꯂꯨ ꯍꯥꯏꯔꯛꯈꯤꯗꯅ ꯍꯟꯗꯛ꯫ ꯑꯗ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯈꯤ, ꯍꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯅꯤꯡꯊꯧꯗꯤ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩꯔꯕꯅꯤ, ꯑꯩꯈꯣꯏ ꯏꯟꯗꯕ ꯌꯥꯔꯤꯕ꯭ꯔꯥꯗꯣ? ꯃꯐꯝ ꯑꯗꯨꯗ ꯃꯁꯛ ꯂꯣꯠꯇꯨꯅ ꯐꯝꯂꯤꯕ ꯕꯤꯔꯕꯜꯅ ꯅꯨꯄꯥ ꯑꯃꯗ ꯍꯪꯂꯛꯈꯤ, ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤꯕ ꯄꯥꯎꯖꯦꯜ ꯑꯗꯨ ꯅꯤꯡꯊꯤꯅ ꯏꯟꯈꯤꯕ꯭ꯔꯥ ꯅꯈꯣꯏꯕꯨ? ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯀꯅꯥ ꯑꯄꯪꯕꯅꯣ ꯑꯗꯨꯛ ꯌꯥꯝꯕ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯗꯨꯕꯨ? ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯍꯥꯛꯇꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯈꯪꯗꯕꯅꯤꯅ ꯍꯥꯏꯅꯤꯡꯕꯇ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯈꯟꯊꯗꯅ ꯇꯧꯔꯣꯏꯗꯕꯅꯤ, ꯑꯩꯈꯣꯏꯅ ꯈꯟꯊꯔꯒꯐꯕꯗꯨ ꯇꯧꯒꯗꯕꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯃꯁꯛ ꯑꯇꯣꯞꯄ ꯃꯤ ꯁꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯒꯤ ꯑꯥꯔꯊ ꯑꯩ ꯈꯪꯖꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯕꯤꯔꯕꯜ ꯂꯣꯝꯗ ꯈꯤꯇꯪ ꯅꯛꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯣꯏ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯅꯪꯉꯣꯟꯗ ꯈꯛꯇꯅꯤ, ꯅꯪ ꯑꯇꯩꯗ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯦ꯫ ꯆꯐꯨ ꯑꯃꯗ ꯁꯪꯒꯣꯝ ꯍꯥꯞꯂꯒ ꯄꯨꯔꯛꯎ ꯍꯥꯏꯗꯅ, ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯪꯒꯣꯝ ꯅꯠꯇꯦ ꯄꯨꯈ꯭ꯔꯤꯕꯗꯨ, ꯏꯁꯤꯡꯅꯤ, ꯑꯃꯝꯕꯅꯤꯅ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯀꯅꯥ ꯑꯃꯠꯇꯁꯨ ꯎꯔꯣꯏ ꯈꯟꯗꯨꯅ ꯋꯥꯁꯤ ꯅꯪ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯎꯅꯨꯍꯣꯏ꯫ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝꯅ ꯂꯣꯟꯅ ꯋꯥ ꯈꯔ ꯕꯤꯔꯕꯜꯗ ꯍꯥꯏꯕꯗꯨꯗ ꯑꯇꯩꯁꯨ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯅꯣꯛꯂꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯄꯨꯈ꯭ꯔꯤꯕꯗꯨꯁꯨ ꯏꯁꯤꯡꯅꯤ, ꯑꯩꯗꯤ ꯑꯄꯪꯕꯁꯨ ꯅꯠꯇꯅ꯫ ꯑꯃꯅꯁꯨ, ꯑꯩꯁꯨ ꯏꯁꯤꯡꯅꯤ ꯄꯨꯈ꯭ꯔꯤꯕꯗꯨ, ꯑꯩꯕꯨ ꯑꯄꯪꯕꯔꯣ, ꯀꯩꯗꯧꯕꯒꯤ ꯁꯪꯒꯣꯝ ꯑꯗꯨꯛ ꯌꯥꯝꯕꯗꯨ ꯃꯥꯡꯍꯟꯒꯗꯧꯔꯤꯕ? ꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯒ ꯍꯩꯈ꯭ꯔꯤꯕꯗꯨ ꯏꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯆꯔꯛꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯍꯜ ꯑꯃ ꯆꯠꯄ ꯎꯕ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯑꯍꯜ ꯑꯗꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯟꯗꯛ ꯅꯤꯡꯊꯧꯅ ꯁꯪꯒꯣꯝ ꯍꯩꯌꯨ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯁꯪꯒꯣꯝ ꯍꯩꯈꯤꯗꯦ, ꯑꯩꯅ ꯍꯩꯔꯤꯕꯗꯨꯗꯤ ꯏꯁꯤꯡꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯄꯪꯕ ꯑꯣꯏꯔꯝꯒꯅꯤ, ꯀꯅꯥꯅꯣ ꯁꯪꯒꯣꯝ ꯍꯩꯔꯤꯕꯗꯣ? ꯑꯩꯁꯨ ꯏꯁꯤꯡ ꯍꯩꯈꯤ꯫ ꯁꯤ ꯍꯥꯏꯕꯇ ꯅꯠꯇꯅ ꯑꯍꯜ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯆꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯛꯕꯔꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯑꯗꯨ ꯊꯝꯃꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯣꯡꯊꯧ ꯍꯥꯏꯔꯕꯗꯤ ꯅꯪ ꯍꯦꯛꯇ ꯆꯣꯡꯊꯒꯗꯔꯥ? ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯉꯛꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯣ ꯑꯩꯉꯣꯟꯗ? ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯔꯛꯎꯅꯦ ꯅꯪꯁꯨ꯫ ꯆꯣꯡꯊꯔꯣꯏ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯤ, ꯅꯤꯡꯊꯧꯅ ꯍꯥꯏꯗꯨꯅ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇꯃꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯨ ꯅꯠꯇꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯑꯛꯕꯔꯗ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯇꯣꯞꯄ ꯃꯤ ꯈꯔꯒ ꯎꯅꯈꯤꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯛꯕꯔꯅ, ꯌꯥꯔꯦ ꯕꯤꯔꯕꯜ, ꯎꯅꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯁꯤꯒꯤ ꯇꯨꯡꯗ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯦ, ꯑꯁꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯥꯟꯅꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯁꯤꯁꯨ ꯃꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕꯒꯤꯗꯃꯛ ꯅꯪꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯤꯟꯗꯨꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯅꯤ, ꯃꯁꯤꯒꯤꯗꯃꯛ ꯅꯪꯕꯨ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯇꯁꯦꯡꯅ ꯅꯪꯁꯤ ꯁꯤꯡꯉꯤ ꯕꯤꯔꯕꯜ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫